नहीं मानेगा रे, आउट ऑफ कंट्रोल है। ये वाला बैरियर भी तोड़ के आगे आ गए सर कभी मैं हमको वो यार नहीं वो यार अखोई जगह है, जगह 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 है, जगह जगह है, जगह 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 अब तो कुनो यामलबा सिंगल यूज प्लास्टिक पैक्सिंग फगटख्री लमदमसदा प्लास्टिक पोल्यूशन हंथानबा सिंगल यूज प्लास्टिक सिजनबा थिंगबगी अकनबा खोंगतांग पैखटलिंगै सेरासिदा ngarang Guwahati digi truck amada pushilakpani habi yamlaba single use plastic carry bagsing Manipur Pollution Control Board IMCM Manipur Police ki apunba kangbu amana fort ngamkhri single use plastic pushilakpani habi truck adu ki number AS01NC1665 ni truck ki driver aduna Assam gi Barpeta Kawainari Goli Banda dagi Nojurus Islam sai nifu kawi hari यामलबा सिंगल यूज प्लास्टिक की कैरी बैग फगत पंगमखिबा अदुगा मरी लेदना मणिपुर पोल्यूशन कंट्रोल बोर्ड की मेंबर सेक्रेटरी वाइखोम रोशन हाई स्टेटस द प्लास्टिक पोल्यूशन हंथानबगिदमक सिंगल यूज प्लास्टिक सिजनबगी अथिंगबा थम्बदनतना ड्राइव किया अमा सतदुना लांगलिबनि खोंजंग असिगी सरुगा मोइना ngarang akaknaba paw ma phangbarigi Manipur Pollution Control Board IMCM Manipur Police ki apunba timama single use plastic pusilakku iramgani singnaba truck asi sekwaidagi Sienraga Lapani, drug Asina, Mantripuki area Yoshilakpada, Kamlaga Sek Topa, Yamlava single use plastic carry bags in Yoromatina Kivani, drug driver of Fundorapagimatu in a Sarona Kizi Kuntragueva, bags Ama Kuntra Romneri, Miamna Su, plastic pollution thing of Hona Bigi Kontanashida, support of you, Nasipari was single use plastic singasi, Pushilakpada Siena Sing Fogana Makata, but Havok local Laganihana, Magna Fogdoki, Namkai Sambal. Bangladesh, Myanmar, India government international border athingwat kayamarum thabjilakpasina sin kuki mizo miyam sauna akaiba phiri ngamkai sambal khabagi thabuk kudak ta lepkadaban haina Kuki Liberation Army led kho lunna phongdorakli Maharashtra gi accident ahum sire tara sukli Maharashtra gi Darasip district ngarang multi utility vehicle MUBH ama mathak wakha onbadagi nupi ahum sikhibaga loina atopa passenger tarana soklaina police na phongdokri police officer amana PTI da phongdokpagi matugina thawdo du ngarang ayuk pung 13 ga makhairom tapada Darasip district ki Shibari Phata area da thukibani manaki tire ama khangawduna pokhairakpana maram oiduna driver na control ngamdabadagi SUV edu road divider amada thomjilaba matung mathak makhawanki Thaudo adru nupi ohum kudak shibaga loina atoppa tarana soki hena phongdok lodur mahanaki thawdok sing ado hospital amada pukhatre mishi mina nangliba miyoi sing ado Solapur district gi nemasum Darasip district ki daldak ta leiba laising amada lakpagi lambi da leibak thiba thawdok tu mayo nakhibani haina phongdokhi Kangla Pau gi editorial mayam da thamjari wathoki waroisin purakna bo hona bada politics tawridabani Manipur illegal immigrants sin koki narco terrorist singna income jali singani ga kunga humdu gi me ohum digi khanghaudana mitai miyam da nongmai sindol onsinduna lamlau langi war crime satharkiba dunga sifaw warusin propangamna lairi wathu wasigi matang da India government gi maikai digi mitai amasung koki ani gi marak thok irangni athuba matamda warusin prokna bo khotnari haina miyam da thajaba pirabasu sahi ohum phajilaklaba phawba warusin propangamdriba sigi maram karigino Logi wangmada ngamkhai lana sanglakiba sin koki zau narco terrorist ngi maikaidigi makhogi landa koki singweba tongan ba laibak natragana legislature yawa separate administration gi pandam ni haina demand tawri laibak ki mathakta landa aduna koki singweba tokhai ba laibak natragana lenga ama semnaba paktak miha chathariba sisu asibu kangluki irang ni haina tayang ta soine hekta haidiba sigi nungweba kari agenda leibigi haiba miyamgi singna bo hang lerakhiba wapamdi Illegal immigrants in Kuki Zogi demand that Union government na koi nana natragan hakting nana sagulabra habisini
Masimangna Kuki amasung Mitai anigi marakta buffer zone semduna lanmina ngak senbagi thabak sathalakibra. Irang asiga mari lainana Manipur Legislative Assembly animated suspension da central government hakthengna laingak PR thamjila khibani lawi state asida PR lengak thamliba asigi maru oibani haribadi state na wathok asigi waroisin purakpa ngamdre governor in council laingak na wathoki waroisin purakani haibasi apunbagi saktam kaibi yaro habigi kholaw iroinana landara khibasingi palngak diba khunja mitei singna paiba khulai sing tangkak naina thingat hankraba matung tampaki tuan tuan mafam sing thibu humbigi thabak sathaduna lan ngak pasing amadi kusu khulai sing fugat paleptri amaromdana apunbagi saktam thugai na laibaki mathata landari sin koki jau theory sing dagi su khulai thingalakna ba khangan ki ba leitabnati masigi matung ina maming tagi oina khulai khara thingalak pa leikhi loinana maming tagi oina thibu humbigi thabak mafam khara sathaki ba leirabasu mapung oina lakshnana ba thabak sathabadi uba phangdana leiri Terrorist Kuki sing na mitay singi yum amasum laisang na singwa sing paktak na may thaba dagi lanjanara kiba mitay IDP lising kumfuena relief camp sing na sangjapam lauduna hingbagi uwantok yauduna lairi miyay sani ga yang kahiyana kang thakta bikhamnan kre wato wasigi warriors purakpung ngamdana lairing istera sida tangdu laitaba hanjilakli haibagi mawongda sangai festival pangthokpagi mayok miyam amadi IDP singi maikeidigi festival pangthokpa yaro haibagi ihauk sangsilakibagi wathok lairakli basigi laibak thibani haujik sahi ohum phajilakadorbu wathok asigi warriors purakke harabadi IDP sing masamasagi mayumda hanjinhanba buffer zone lakthokpa amadi national highway singda free movement yahalaba matam khaktadi oigani Wathok lanthok singi waroisin purakna bokhona bada asum arangi oil puksiel singna sathapa mathoktai mungnari ba ani gi marakta khongpham khara handokna bagi tangai phadaba sulai haiba kangla pau gi editorial miyam na thamjari Nepal gi hanagi Prime Minister KP Sharma Oli masagi oiba tongan ba lanmi tengol ma semgana ba thorangkhri Nepal gi hanagi Prime Minister KP Sharma Oli masagi oiba tongan ba lanmi tengol ma semgana ba thorangkhri na report amana phongdorakli KP Sharma Oli na phongdorapagi matungina mahangna semgat kadawriba tonganba lanmi tengol asi laiba asida paliba lenga asiga misam media amadi thabak tawriba miyoi singu ngak sienba ngamdana lairiba sigi yenglaga makoina security piba ngamnabagi panamda honnarakpane hari loinana Communist Party of Nepal Unified Marxist Leninist CPN UNL na anoba lanmi tengol ama semgat kadawriba si Nepal asoba irang thokraba tha anigi matungda honarakpani haina phongdorakli panbayabadi Nepal gi lenga tukraba matungda anoba lenga ma semnabagi damak mathang sahi English nganiga kunga taruki March manga da mikal pangthona ba sem sabagi tabak yamna kana sathari haina su Nepal Security Council na lakthokre Assam Rifles na thagalakpa post ama bu Biren singana sia tarodrong kokhum kya phongdokre Assam Rifle na ex thagalakpa post asumna pali Assam Rifles na Manipur da poppy cultivation toramba ekar taraga manga ama ata thuan khri hai rivasi November gi tang kun gani thoi Manipur gi Kangpokpi district ki manungsanba Loibol Khulen general area da operation sa thaba matamda Assam Rifles CRP amasu Manipur police ki apunmati mamana ekar taraga manga mukta poppy cultivation toramba ama ata thuan magaloinana crore kaya gi senpham gi oigadaba opium kg samaga teret muki mangan ki basigi post asub Biren singhana share toraduna Golden Triangle Network oina sandurakli basi ekoi punsinduna lephan bangangani PM Narendra Modi amasum Amit Shah pusu Biren singhana hainingai leitana makogi lusing makhala thabak thongkya sa tharakpo bo apian ba phongdokli hainasu pausna makhatana phongdorakli